US Iran gi laan na layengbada sijinnaba MRI machine thabak lepkadouri. West Asia da thokliba laan asina malem da thau phangdabagi awaba mayok nanbagi mathakta ana layengbada sijinnariba MRI scan thabak lebhangadouri. Strait of Hormuz thingjin khibana malem gi mafam ayambada thau phangdabagi awaba mayok nari. Masidagi hena khudong thiningai oiribadi helium marang kaina phangdabagi matangdani. US Geological Survey report matung ina mamang chahida United States na malem gi tongan ba mafamda helium cubic feet million humpum doirom supply toki. Strait of Hormuz thingjan khaba matungda Cape of Good Hope na chingba atokpa koithokpa lambi sing phawraga pochai hondok honjen tawbada matam hena changbaga loinana mamalsu hengalakpagi phibamda leiri. Malemgi oina helium khwaidagi changwangna puthokliba Qatar amasung US ni lebak ani asi pulaga malemda sijinnariba helium chada humpurom puthokle. MRI scan lobada tangai fadan sijinnariba polam ama oiriba helium marang kaina phangdrabadi malemgi mafam ayambada ana layengbagi thabak torom singda chauna apan ba thoklakpa yai haina thajanari.